Online Manipuri ayuki pau yengbiriba pumnamak puthoi laisramna khurumjari ahanbada maroiba pau Kamal Babu gi JC da chi amasung bom thamlamba KCP MFL nate bara lenga ki policy ama oina narco terrorist Kukising sizinaduna ngasi aikhoigi micham miyamna chatharagliba proxy war gi khuzin tharangi manung chana lautuna duna leimakhongda leiba 57 Super Mountain Division gi garrison manungda mangkhraba Imphal West ki loitang khunau dagi laisram Kamal Babu ni haina aina thingkraba Manipur gi lalolup ama oiriba KCP gi Information and Publicity gi Secretary in Charge ki thau puriba S mangalna khuyek pidna press thadorok cherol amana hairi Cherol asina haining sing bayabada laisram Kamal Babu haukiba chahi 2024 gi November kunga mangada 57 Super Mountain Division gi garrison manungda changkhibadagi masathiba khangdabani Indian Army na makhoi gi garrison manungda mafam marang khangdana Kamal Babu mangkhibaga mari leinana haurakhiba laibak irang ngasi su nemthakre haiba yadri asiguma chera asida Kamal Babu mangkhibagi matangda semkhiba Joint Action Committee JAC da JAC ati muthalaga anauba JAC ama semgadabani thikadar contractor amata yawba yaroi haibana chingba wahai kaya iba che amadi bom thamlamle haina nungtigi pau che amadi electronic media singda phongdorok pathengnare hairi Cherol asin hai Kamal Babu gi JAC da kihan khanganbagi wahai wata iba che piramba amadi bom thamlambagi wafam asiga Kanglaipa Communist Party KCP amasung masigi lanmi kang lup miyamgi fingang lanmi MFL na karigumba hiram amatada mari leina de hairi CRPF ki action da Kuki Yangkhai gi Mathakta Asok Apan Nangkhre Imphal East ki Kangpokpi amasung Kangpokpi area da yamna toina attack chatharamkhiba uyok chingda combined force election khiba dugi mayokta yaningdaba phongdoktuna amasung mafam aduda lairiba central force ing khudakta lathokadabani haina kotugi lamjing makhada ngasi Kangpokpi district headquarters da Kuki community gi yamlaba miyamna protest chathakre protest adugi manung chana Kangpokpi gi SP office ta nung amasung petrol bom langsin duna akan mamong attack chathakre thaudo aduda Kangpokpi gi SP Manos Prabhakar makokta nungna panduna Asok Apan Nangkhre CRPF ki officer amaso Asok Apan Nangkhre thaudo adugi matung tarakpada CRPF na irang laksinaba pellet gun kapada Kuki Yangkhai hena Asok Apan Nangkhre hairi thaudo sigi matangda press na phangba pawgi matung inadi uyok chingda lairiba central force sing lauthokadabani haina kotugi lamjing makhada hujik chathariba pung kunmari gi total shutdown asigi manung chana ngasi Kuki Kangbu singna Kangpokpi gi Brigadier Thomas Ground da pulapun ki loinana mafam adugi group ani thoklaga government ki maroiba administrative office sing da thomjinduna uyok chingdagi lauthokadabani haina demand tawki group amana kotugi secretary Lanminlun Singsit amasung spokesperson Kaiminlan Singhona lead tawki loinana Kangpokpi DC office question duna thamlaga kanamata mapanthon kide loinana Kangpokpi gi additional commissioner ki khuthangda security advisor da memorandum ama submit tawki Memorandum aduda yarba demand sing adudi maru oina Kangpokpi district ki Kukising gi area da deploy tawriba CRPF amasung BSF yauna central force sing withdraw tawgadabani mafam adugi central force sing withdraw tawnaba Kukising na chathakiba protest ta Central Force ki maikai dagi ka henba thawong sing chathabada miyoi kaya Asok Apan Nangkhre Kangpokpi district asi hanadagi Chamaga taranithoi CRPF battalion ki kangbu deploy tawduna lairi mafam asida Belly dagi makhata na Central Force sing mafam aduda deploy tawba maram chade haibagi warol sing yari Kotugi Information Secretary Thangthinland Haukip amasung spokesperson Angelun Kipjena lead tawba team amana Kangpokpi gi SP office question duna karimata chathok chasin yahandana sel tawduna thamnaba honnaki thaudo aduda security na apan bapi badagi chawna mukna bathoki loinana SP gi maikai dagi kotugi leader singa kayara khana wari sanaki tungda Kangpokpi gi SP Manos Prabhakar gi maikai dagi uyok chingda lairiba central force sing adu Kangpokpi district ki cycle police amasung cycle da lairiba central force sing adu namod silagani madu thabak oina pangthongnaba pung ahongi matam piyu haina kotugi miyoi singda khanganki SP na thajaba piki badugi matung ina yamlaba protester singna wafam madu thabakta onthongnaba haiduna SP ki office ki mamangda yamlaba miyoi kayana ngairaga leiki adobu SP na thabakta onthoraktabadagi numidang pung 8 lom tabadagi hauna miyamna SP office ta nung amasung petrol bomb langsinduna akan mamongda attack chathaki irang adu laksinaba lakiba central force sing lambida miyamna thalaga thamki protest aduda Kuki khulai paiba Kangbu sing phong na sarug yakibagi footage social media da fawba viral oiraki miyamna SP office ta nung thomjinba amasung petrol bomb langsinduna attack chathakiba aduda SP Manos Prabhakar Asok Apan Nangkhre Police ki gari khare so amangata thoki thaudo aduda police station manungda deploy tawriba security force ki maikai dagi blank fire amasung tear gas cell kaya capturaki loinana Kangpokpi town da KNF ki cadre sing amasung CRPF ani gi marakta su sauna mungdaki loinana CRPF ki maikai dagi irang adubu laksin naba
ꯍꯣꯠꯅꯕꯗ ꯄꯦꯂꯦꯠ ꯒꯟ ꯀꯥꯞꯄꯗ ꯀꯨꯀꯤ 50 ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯇꯦꯟꯁꯟ ꯋꯥꯡꯅ ꯂꯩꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝꯁꯨ ꯀꯥꯞꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯟꯗꯨꯅ ꯏꯔꯥꯡ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯦ꯫ ꯁꯣꯛꯂꯕ ꯑꯦꯁꯄꯤꯁꯨ ꯃꯦꯗꯤꯀꯦꯜ ꯇ꯭ꯔꯤꯠꯃꯦꯟꯠ ꯆꯠꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤ꯫ NDTVꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯀꯥꯡꯄꯣꯛꯄꯤꯗ ꯅꯧꯅ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯐꯣꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯀ ꯀꯣꯟꯅꯅ ꯎꯠꯈꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯏꯟꯄꯤ ꯇꯦꯡꯅꯧꯄꯜꯅ ꯁꯤꯟꯗꯨꯅ ꯃꯣꯔꯦ ꯌꯨꯊ ꯀ꯭ꯂꯕꯀꯤ ꯀꯦꯝꯄꯁꯇ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯁꯨ ꯉꯁꯤ ꯆꯦꯊꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯕꯜ ꯚꯤꯂꯦꯖꯇ ꯀꯨꯀꯤꯖꯣꯒꯤ ꯅꯨꯄꯤꯁꯤꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯇꯝꯊꯤꯅ ꯐꯨꯈꯤꯕꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯀꯨꯀꯤꯖꯣꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯈꯤ꯫ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ CRPF ꯑꯃꯁꯨꯡ BSF ꯀꯥꯡꯕꯨ ꯑꯁꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯩꯇꯩꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯁꯝꯅꯔꯒ ꯊꯕꯛ ꯇꯧꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯒ꯭ꯔꯦꯁꯔ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯀꯨꯀꯤꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯔꯛꯁꯤꯗ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯏꯕꯣꯜ ꯈꯨꯅꯧꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ 7.62 mmꯒꯤ ꯁ꯭ꯅꯥꯏꯄꯔ ꯑꯃ, 9 mmꯒꯤ ꯄꯤꯁꯇꯣꯜ 3, ꯄꯝꯄꯤ ꯑꯃ, 12 ꯕꯣꯜ ꯒꯟ 2, ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ 3, ꯄꯤꯀꯦꯠ ꯒ꯭ꯔꯦꯅꯦꯗ, ꯑꯦꯟꯇꯤ ꯔꯥꯏꯠ 3, ꯑꯦꯌꯔ ꯁ꯭ꯃꯣꯛ ꯒ꯭ꯔꯦꯅꯦꯗ 2 ꯑꯃꯁꯨꯡ ꯋꯥꯌꯔꯂꯦꯁ ꯁꯦꯠ ꯑꯃ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯐꯥꯒꯠꯈ꯭ꯔꯦ꯫ ꯔꯤꯛꯇꯔ ꯁ꯭ꯀꯦꯜ 5.1 ꯌꯧꯅ ꯌꯨꯑꯔ ꯍꯥꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:04 ꯇꯥꯕ ꯃꯇꯝꯗ ꯑꯁꯥꯝ ꯌꯥꯎꯅ ꯃꯅꯤꯄꯨꯔꯗ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯁꯦꯀꯦꯟꯗ 5 ꯔꯣꯝ ꯌꯨꯑꯔ ꯍꯥꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯦꯁꯅꯦꯜ ꯁꯦꯟꯇꯔ ꯐꯣꯔ ꯁꯤꯁꯃꯣꯂꯣꯖꯤ (NCS)ꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯌꯨꯑꯔ ꯍꯥꯕ ꯑꯗꯨ ꯔꯤꯛꯇꯔ ꯁ꯭ꯀꯦꯜ 5.1 ꯌꯧꯅ ꯍꯥꯈꯤ ꯑꯗꯨꯒ ꯌꯨꯑꯔ ꯍꯥꯕꯒꯤ ꯏꯄꯤꯁꯦꯟꯇꯔꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯣꯏꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯨꯑꯔ ꯍꯥꯈꯤꯕ ꯑꯗꯨꯗ ꯑꯃꯥꯡ-ꯑꯇꯥ ꯑꯃꯗꯤ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯈꯤꯕꯒꯤ ꯄꯥꯎꯗꯤ ꯂꯩꯈꯤꯗꯦ꯫